Kasi UNC gi numit humni sukraba total shutdown gi manung asida ngasi pangtholiba program ase ngasi None district ki manung dalai riba miyamna ngasi pangtholiba sidi ichilinaw tangkhul okrul amadi kosom gi lambi da thokiba problem ase gi maramda hingsa amagumna mioi babu isam chamba hingjaba aduga loinana makoi innocent amoina leijaba adubo sanga jibagumna hatokhiba adubo nungaitaba oina ngasi None district da leiriba mayam na ngasi nungaitaba ado PNW gi phongdokpa thabak ase koi khongjang se changsalle yarga ngasi PNW nungaitaba gi koina silent prayer amo oina phongdok chaba program ase smaina chathabani candle lighting ase smaina chathajabani ado ngasi nungsijarbai chil now sing ngasi gi prithibhi ase ishor gi kusem amo oina leikraba mioi adubo innocent adubo sanga hatpagumna happy khiba dubai ko yaning daba nungai taba pen daba ishona su peloi mioi bana pen daba khakdana tadna ishona su pen daba amani yai base masi ishor gi wahai ni adana ngasi masi umba ishor gi wahai na haiba gumna mahak ase lairon nungdi gi sem grabani na mahak ase lairon nungda mukten kre adana mahak ase ingna signa mapa ishor gi mapamda mapa ishor gi laikwanda ma ingna signa pothabo oira sunu waiba khudam oina koi ngasi utsajabani adu arabidi mayam ekoi ngaktang oina ishorgi mapamda ekoi silent prayer oina ekoi longmina se Sarga ambalem prithibi punang pusyembi by shore nahak pungam kai lektana thagat jabani Prabhu nahak namiway basibo nahak isaktam lauri haraga siem grabani adaboy shor ngasi okrol amadi kosom kolen gilambida ekoi gisil na oy grabat angkol isin na maru mapang isam sam na hingjaba enosen namang oy na hingjariba punsi adobo miwoy basak khangdaba miwoy singna sanga jibakum na hatpi khre adubo Prabhu nanay koy na nuay tabo oy na ngasi nahak inapamda mahap puningsing bamoy ani puningsing bo oy na nahaki minglen sondana Prabhu nahaki koya kada kasin jabani makoy ani na Prabhu layron tingkiba tarbasu isyo na sembi kraba nahaki asing balay kola duda makoy ani gi thaway do ing na tabna sig na haraw na pot Rongmay Naga Council Manipur at None commemorate the death of two innocent Nagas, Jinausang Soungnau and Mr. Uringam Vasum, who were shot dead by the Kuki militant at Litan just a day after the high-profile visit of Honorable CM of Manipur and Home Minister of Manipur. We express our profound grief and extend full solidarity to bereaved families. And we pay our homage to the two departed souls. May their soul rest in eternal peace. See Jesus, we'll sing and shout the victory. Let us then be true and faithful, trusting, serving every day. Just one glimpse of Him in glory will the toils of life repay.